Ai haiba wahai asigi mahuta Eikhoi haiba asina sinduna Thajanaba Pukchel Sengba amadi Nungsinaba Leirabadi Eikhoi khudingmak Amata Oina Punsinba Ngamgani haina Youth Affairs and Sports Minister Govindas Konthoujam na phongdokhre. Wafam asingasi World Meitei Council WMC na sinduna Palace Compound da laiba City Convention Center da pangthokhiba Meitei kan bada Eikhoi apunbagi thodang haiba khana nainabagi thoram amaga mari leina na phongdokhibani. Minister Govindas Konthoujam na makha taraduna hai Manipur da Eikhoi khudingmak karamna punsingani haiba si mipum khudingmak ki wahangni Manipur da leiriba masak nairaba lup kayasu magi oiba panda wakhalon adu kaitharakpadagi lup adubu yaningdaba miyoi kayana khudong chaba lawduna anoba lup kaya semnari adubu Mizoram gumba leibak amada church ki luchingba amana Lenga ki mamai chumba ngamlaga lamdam asida karigi ngamdribanu haiba si khanafam thoi ai haiba wakhal asigi mahuta Eikhoi haiba sina sillaba matamda punsinaba ngamgani loinana lamdam asida mamang chahidagi hauduna thokriba lan asina Eikhoi khudingmak punsinbagi matam amapiri amadi Eikhoi gi ipa ipu singna kadai fawba thongna lingje leirami haiba adu ngasigi mirolna tapna khangbang khaurakle haiki Amaromda lamdam asida thokliba irang asida miyoibagi magul amadi ichai su fawba yengsinbiba watpagi mami tarakli asi yamna laibak thibani masi semdoknaba hotna hosi mipum khudingmak wanariba sigi yenglaga chief minister nasu lakliba numit kharani asida anoba scheme khara su soidana haudoraklagani Manipur lengakna lamdam asigi senmitlon faganaba angamba thakta honari Manipur gi integrity amadi identity machet amata fawba lengak asina manghaloi haina su Govindas na makhatana phongdokhi Eikhoi Meitei si Punba ya de unity we fall head the lay head highway. Ai highway mahuta Eikhoi hairaba sincere khara lairaba transparent he koiba ai punba ya gadong wale makok oidadi ade haiba ai haiba nune ba makok oiba haibasi any person amana oidi Eikhoi haiba porta lakani adu oida akoi pusinda ba ya gaina akoi amata oirakan khakada aggressor singsi taphok ngamdoine aduna tri phawang moi akoi state ta le problem sina akoi si yang confined tawraga area amada lerakpa magi economy phalaktaba economy si hoi sing da bor ka sutam da bor so masidi akoi economy si yam hen economic activities yang thara angina akoi economy si phalaktaba government is trying its best to revive the economy in the state masai koi ki state ki integrity whatever may be the government is committed to it kaiwe yaro any sort of akoi disintegration in the term of administration state ki boundary kaiwe yaro have se koi government asigi the firm commitment amani haidunai mayam la thamjage